Wabagai Kendra maannaba mityeng development toubiyu haina Sakir Ahmed na fongdorakli. Handakta Manipur lengak na Kendra khudingmaki lupa karor mga gi ahenba package hapiduna lambi thong semgatnaba pitharakhiba work program gi list media da viral oirakpa thengnare. Maduda pairiba work details adu yamna maram chadaba maannaba mityeng da yengdaba sectorial politics tawbagi mami chawna tai. Work program aduda irongdagi hangul fauba work program amata hapiraktre aduga Wabagai manungda yangbi lairak yangbi maning Wabagai tera urak mairembam maibam amadi kairak Muslim gi area da work program amata hapiraktre. Work program gi list aduda supnagi mafam ahum khak kakching senapati laikai Wabagai kaithel macha gi lambi amadi kairak area khaki oina tawi. Masina Wabagai Kendra gi praja sing ayamba penadre. Manipur Pradesh Congress Committee gi OBC Department gi chairperson Sakir Ahmed na makhatara duna hai handaki karor mga gi work program asida nate mamangdasu haibadi term asigi chahi mari faraklaba fauba irongdagi hangul fauba development kaya tawraktri aduga irongdagi hangul fauba gi lambi thongi fibam aduki matik fatre Wabagai manunggi lambi su hainingai leitana fatre miyamna chathok sasin tawbada tumna awaba oinare. Kendra asi MLA leitabaga manare aduga development tawraga su maannaba mityeng da development tawde. Kendra magi mihut natraga leader ama oiba taragadi chap maannaba mityeng yengba achan mirai naidabagi magun chengadabani hariba magun singadu hauzik MLA oiriba honorable MLA usam debenda yaude amadi Kendra sigi MLA oibada matik chade haina maral sirakli program hapiraga atopa mafam ya maruina irung tu hangul phawa sima lupa ama phawa program hapidaba amadi thabak subida yamna soktuna lairiba lambi sorok singa se hanne yengbirakta haibasi yamna pende Kendra amagi representative obiba taragadi maannaba mityeng amadi asanba mityeng asan mira naidaba mityeng yengbi kham thokpra haina khanjai aduga masigi mamangdasu any program am hapakpa matamda sectorial politics yamna chawna mami taba irung to hangul phawa sima sahi mari henjalak na basinga si phawa kari mam phawa development tawki Manipurda lain mere be sak ku kai khumna ba uchari handak ta Manipur sarkana Kendra khuding makki upa karor manga hapiduna development tawnana ba senkiba work program gi hauji social media singa viral oirakuna miyamna phangbiramagani haina khalli haiba work details sing adu hafet yengjaba matamda Wabagai Kendra ki prajana yamna penadaba yamna sectorial oiba politics ama laibiriba honorable MLA sina tawrabra haibadi wahang kaya hangnari masiga marilona ai miyamna wafam khara thamjage haiba work program asi Kakching wairi senapati laikai ningthaujam pareng amadi khunyai laikai aduga kairak makha laikai and jingyatu lairak achauba thongkho wa program sida yauriba duni ko aina haijarisi aduga ahum subada kaithel macha haibadi Wabagai kaithel macha tu thingye laikai both side haibadi nakal ani mak aduga Wabagai kata chitro haiba mafam khara sikhak program hapiraga atopa mafam ya maruina irung tu hangul phawa sima lupa ama phawa program hapidaba amadi thabak subida yamna soktuna lairiba lambi sorok singa se hanne yengbirakta haibasi yamna pende aduda sunate Wabagai Kendra gi mafam sinba thungna phibam si yam soksalabani lambi thongsi Kuda moina hairabada maibam irunga tainaba maibam gi lambi si yamna phatre aduga yangbi lairak Wabagai manungda yangbi lairak si Wabagai Kendra gi oina khwai ena lambi phattaba aduga maitei naw singi damakta su yamna maru oiba adugumba Wabagai manungda laiba praja singda yamna maru oiba mafam ama oiribani masi sahi kya dagi sembidadana awaba kya mayoknari adugi makha tarakpada yangbi maning laikai haibade turen mapan parengya simasu atmatik lambi si phatre nom surapadu chatpa ngamdaba iban nung tadabada phawa gari macha phawa thauba yamna wanaraba achaubadi laidana aduguma phibamda lai teraurak
Mairembam aina hajaribasi Wabagai manung khaktagini aduga kairak muslim laikai masimasu aduk mati phibam thina soklaba aduga mantak kilam yang phibam thina soklaba sumaina phibam yamna sada basingje masi huntok piram laga mahaki political advantage launa bagira natraga mahak na yeng bata uda bagira semning mafam khara khakta dalam bisi semna bagi damakta hairiba antak takai khiba सरकार ने कायथोखिब लुपा करोड़ मंगागी वाक प्रोग्राम असी खोंगपा उजबदा दुकी मति पेंदे नुंगाइते लमदम अमगी लीडर अमा ओइबा तारबा अमदी केंद्र अमगी रिप्रेजेंटेटिव ओइबा तारगदी मानबा मित्येंग अमदी आसानबा मित्येंग आसान मिरा नाइदबा मित्येंग येंग बिफम थोकपरा हाइने खंजै अदुगा मसीगी ममांगदसु एनी प्रोग्राम अम हापकपा मतमदा सेक्टरियन पॉलिटिक्स यामना चावना ममी ताबा इरिंग तो हंगुल फावसी में सही मरी हेंजरक नबसिंग असि फावद करिगम होगा डेवलपमेंट तौकी अदुगा वाबगाई तेरा उरक तुरेन मपान परे सिजु डेवलपमेंट सुक्ताव तौदबा अदुदा नतना चटप थोकप फावबा नसाइगी अखोई गाबी खिबे एमएलए से उद्रे हाइरिबा मफमसिंग सिददी एनी थौदोक वाथोक नत्रगा फंक्शन फावबा अमत लाक्पीदबा सियामना पेंदे अदुना मरम ओइरकांदा नसाइगी इन हाइजखिबा लीडर अमगी खाइदकी चाव मगुन से मानब मित्येंग येंबा आसान मिराई नाइदबा सिनी हाइना थमजगे अदुगा अखोई वाबाई केंद्र के हौजी हौजी एमएलए ओइबिरिबा उसम देबेन से ऑनरेबल एमएलए उसम देबेन सी तसेंगना हाइरिबा मगुन सिंग असि यावदबा केंद्र सिगी एमएलए ओइबदा मतिक चाद्रब मिसक अमनी हाइना आई थमजगे अथोब मतमदा सोक्चिलेबा लंबी सिंग असि सेंबिरक्तुना वाबाई केंद्र की प्रजादा लंबी थोंगी चट थोपगी यामना अवाब मायोक नरिबसे अथु मतमदा को हन बिनबसु आई अमतंगा अपील तौजगे